ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯁꯅꯥꯊꯣꯏ ꯃꯉꯥꯡ, ꯀꯣꯡꯄꯥꯜ, ꯅꯥꯎꯔꯩꯕꯝ ꯂꯩꯀꯥꯏꯗꯒꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯔꯛꯂꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝꯗꯣ 2019ꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯅꯤ꯫ ꯈ꯭ꯔꯤꯁꯃꯥꯁ ꯌꯧꯒꯗꯕ ꯃꯌꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕ, ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁꯥꯗ ꯇꯨ ꯆꯨꯡꯕ ꯂꯦꯞꯇ꯭ꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯩ ꯅꯝꯕꯣꯜ ꯕꯖꯥꯔꯒꯤ ꯀꯩꯊꯦꯜꯗ ꯄꯣꯠ ꯊꯝꯂꯝꯕ ꯃꯌꯥꯝ ꯑꯗꯨ ꯑꯩꯈꯣꯏ 6ꯃꯨꯛ ꯁꯪꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯩꯈꯣꯏ 6 ꯈꯛꯇ ꯁꯪꯕ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏ 6 ꯑꯃꯗꯤ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯣꯔꯛꯄꯗꯒꯤ ꯑꯩꯈꯣꯏ 6 ꯄꯣꯠ ꯁꯪꯕꯗ ꯇꯥꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯗꯨ ꯁꯪꯂꯤꯉꯩꯗ ꯑꯍꯤꯡꯒꯤ ꯄꯨꯡ 11:30ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯈꯪꯍꯧꯗꯅ ꯃꯤꯑꯣꯏ 6ꯈꯛ, ꯅꯨꯄꯤ 2, ꯅꯨꯄꯥ 1ꯒ ꯀꯩꯊꯦꯜꯗ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯃꯈꯣꯏꯅ ꯊꯝꯕꯥꯜ 109 ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡ ꯑꯣꯏꯔꯕꯅꯤꯅ ꯐꯪꯂꯔꯣꯏ, ꯍꯌꯦꯡ ꯂꯥꯛꯄꯤꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯂꯥꯏ ꯇꯣꯡꯂꯦ, ꯑꯗꯨꯅ ꯊꯝꯕꯥꯜ 109 ꯁꯥꯠꯄꯗꯣ ꯊꯤꯗꯕ ꯌꯥꯗ꯭ꯔꯤ, ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯃꯈꯣꯏ ꯋꯥꯡꯈꯩꯗꯒꯤꯅꯤ, ꯑꯊꯦꯡꯕ ꯑꯁꯤꯗ ꯊꯝꯕꯥꯜ ꯑꯗꯣ ꯊꯤꯕ ꯂꯥꯛꯆꯕꯅꯤ ꯍꯥꯏꯔꯛꯂꯕꯗ ꯑꯩꯈꯣꯏꯅ ꯂꯩ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃ ꯆꯪꯗꯨꯅ ꯃꯤ ꯀꯧꯈꯤ꯫ ꯏꯅꯦ, ꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯅꯥꯎꯕꯤ ꯀꯧꯕ ꯑꯃꯅ "ꯏꯇꯥꯎ, ꯀꯥꯟꯅꯗꯦ, ꯂꯩꯁꯦ ꯊꯤꯕꯤꯔꯨꯔꯁꯤ" ꯍꯥꯏꯔꯛꯏ꯫ ꯑꯩꯅ "ꯍꯧꯖꯤꯛꯄꯣ ꯀꯗꯥꯏꯗꯒꯤ ꯂꯩꯅꯣ ꯊꯤꯗꯣꯏꯁꯤꯕꯣ? ꯄꯨꯡꯁꯨ 12 ꯇꯥꯗꯧꯔꯦ, ꯀꯃꯥꯏ ꯊꯤꯗꯣꯏꯅꯣ?" ꯏꯃꯥꯟꯅꯕ ꯑꯃꯅ "ꯄꯥꯊꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯃꯐꯝ ꯑꯃ ꯂꯩꯌꯦ, ꯍꯧꯖꯤꯛꯅ ꯂꯩꯕꯥꯛ ꯊꯣꯟꯖꯤꯟꯗꯨꯅ ꯂꯧꯕꯨꯛ ꯑꯣꯏꯔꯕ ꯃꯐꯝ ꯑꯃ ꯂꯩꯌꯦ, ꯃꯐꯝ ꯑꯗꯣ ꯅꯝꯕꯣꯜꯗꯒꯤ ꯈꯔ ꯍꯥꯏꯊꯔꯒ ꯈꯥꯊꯣꯡ ꯍꯥꯏꯅ ꯈꯪꯅꯕ ꯂꯝ ꯑꯗꯨꯗꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯂꯩ ꯊꯤꯕꯤꯔꯨꯔꯁꯤ, ꯂꯥꯏꯒꯤ ꯇꯉꯥꯏ ꯐꯗꯕꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯁꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕ ꯑꯃꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ "ꯍꯣꯏ, ꯐꯔꯦ, ꯆꯠꯂꯁꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯅꯕ ꯇꯧꯔꯦ꯫ ꯀꯩꯊꯦꯜ ꯑꯗꯨ ꯏꯃꯥꯟꯅꯕ ꯑꯃ ꯑꯗꯨꯗ ꯁꯤꯟꯅꯔꯝꯂꯒ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯒꯤ ꯂꯧꯕ ꯀꯨꯏꯗ꯭ꯔꯤꯕ ꯁ꯭ꯋꯤꯞ ꯑꯗꯨ ꯊꯧꯔꯒ ꯊꯝꯕꯥꯜ ꯑꯗꯨ ꯊꯤꯕ ꯂꯥꯛꯏ꯫ ꯊꯝꯕꯥꯜ ꯊꯤꯕ ꯂꯥꯛꯈꯤꯕ ꯃꯈꯣꯏ 6 ꯑꯗꯨꯁꯨ ꯃꯈꯣꯏ ꯒꯥꯔꯤ ꯃꯆꯥ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ, ꯒꯥꯔꯤ ꯈꯥꯝꯂꯦ꯫ ꯑꯩꯅ ꯏꯃꯥꯟꯅꯕꯗ "ꯚꯥꯏ, ꯅꯣꯏ ꯃꯔꯤ ꯊꯤꯃꯤꯟꯅꯔꯨꯔꯣ, ꯑꯩ ꯒꯥꯔꯤ ꯁꯪꯍꯧꯔꯒꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯑꯩꯁꯦ ꯂꯥꯏꯒꯤ ꯑꯣꯏꯕ ꯁꯛꯇꯤ ꯈꯔꯗꯤ ꯆꯦꯜꯂꯤ꯫ ꯑꯩ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯇꯣꯡꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯄꯥꯊꯤ ꯑꯣꯏ ꯀꯨꯝꯊꯤ ꯑꯣꯏ ꯇꯧꯕ ꯂꯧꯕꯨꯛ ꯑꯗꯨꯗ ꯀꯨꯝꯊꯔꯒ ꯂꯩ ꯊꯤꯕ ꯂꯧꯔꯤꯗ ꯆꯠꯇꯨꯅ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯑꯗꯨ ꯊꯥꯟꯗꯨꯅ ꯂꯩ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯗ ꯃꯁꯤꯛ ꯃꯔꯥꯡ ꯑꯣꯏꯅ ꯇꯧꯕ ꯑꯃ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯇꯨꯡꯗ ꯏꯟꯅꯈꯤꯕ ꯑꯗꯣ ꯑꯩꯅ ꯎꯈꯤ꯫ ꯃꯈꯣꯏꯅꯗꯤ ꯎꯔꯝꯗꯦ, ꯑꯩ ꯈꯛꯇꯅꯤ ꯎꯔꯤꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯐꯝ ꯑꯗꯣ ꯍꯥꯏꯗꯣꯛꯇ꯭ꯔꯤ, ꯀꯣꯟꯅ ꯍꯥꯏꯔꯒꯦ, ꯃꯥ ꯀꯤꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯁꯨ ꯐꯅ ꯁꯥꯡꯅ ꯊꯤꯔꯕ ꯃꯇꯨꯡꯗ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯜꯂꯛꯏ꯫ ꯑꯩꯒꯤ ꯃꯤꯠꯇ ꯃꯁꯦꯛ ꯃꯔꯥꯡ ꯑꯣꯏꯅ ꯇꯧꯕ ꯄꯣꯠꯁꯛ ꯑꯗꯨ ꯏꯃꯥꯟꯅꯕꯒꯤ ꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯔꯛꯏ꯫ ꯍꯜꯂꯁꯦꯅ ꯍꯜꯂꯛꯏ꯫ ꯀꯩꯊꯦꯜ ꯑꯃꯨꯛ ꯌꯧꯔꯦ꯫ ꯑꯗꯨꯗꯒꯤ ꯂꯩꯒꯤ ꯗꯨꯀꯥꯟ ꯑꯗꯣ ꯊꯣꯡ ꯍꯥꯡꯉꯤ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜ ꯁꯪꯍꯧꯕ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯀꯧꯕꯗ ꯇꯥꯗꯕꯗꯣ ꯍꯧꯖꯤꯛꯇ ꯊꯣꯡ ꯍꯥꯡꯂꯛꯏ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯪꯂꯤ꯫ ꯃꯈꯣꯏ ꯂꯩ ꯊꯤꯕ ꯂꯥꯛꯄꯁꯤꯡ ꯑꯗꯨꯁꯨ ꯂꯩ ꯑꯗꯨ ꯂꯩꯔꯤ, ꯑꯗꯨꯒ ꯈꯨꯗꯛ ꯑꯗꯨꯗ ꯆꯠꯈ꯭ꯔꯤ꯫ ꯑꯩꯈꯣꯏꯁꯨ ꯂꯩꯍꯧꯔꯦ꯫ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯗꯨꯗ "ꯚꯥꯏ, ꯉꯁꯥꯏ ꯅꯪꯒꯤ ꯇꯨꯡꯗ ꯃꯁꯦꯛ ꯃꯔꯥꯡ ꯑꯣꯏꯅ ꯇꯧꯕ ꯑꯃ ꯏꯟꯅꯕꯗꯣ ꯅꯪ ꯈꯪꯕ꯭ꯔꯥ?" ꯍꯪꯖꯤꯜꯂꯤ꯫ ꯑꯗꯨꯗ ꯃꯥꯅ "ꯍꯥ, ꯑꯁꯦꯡꯕ꯭ꯔꯣ?" ꯑꯩꯅ "ꯑꯁꯦꯡꯕꯅꯤ, ꯅꯪꯅ ꯆꯠꯄ ꯈꯨꯗꯤꯡ ꯑꯗꯨꯃꯛ ꯏꯟꯅꯈꯤꯕꯅꯤ꯫ ꯅꯪꯅ ꯍꯜꯂꯛꯄꯒꯤ ꯒꯥꯔꯤ ꯀꯥꯈꯠꯂꯛꯄ ꯑꯗꯨꯁꯨ
ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯈ꯭ꯔꯕꯅꯤ, ꯅꯪꯒꯤ ꯇꯨꯡꯗ ꯏꯟꯅꯈꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯂꯩ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯑꯩꯅ ꯍꯥꯏ, ꯚꯥꯏ ꯅꯪ ꯆꯦꯛꯁꯤꯜꯂꯨꯀꯣ, ꯅꯪꯒꯤ ꯒꯥꯔꯤ ꯑꯗꯣ ꯂꯥꯏ ꯆꯪꯈ꯭ꯔꯕꯅꯤ, ꯅꯣꯡ ꯉꯥꯟꯕꯒ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯌꯦꯡꯊꯣꯛꯑꯣ, ꯂꯥꯏ ꯈꯣꯏꯔꯝꯊꯣꯛꯑꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯋꯥꯕ ꯇꯥꯔꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯨꯝꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯤ꯫ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯤ, ꯃꯥꯁꯨ ꯍꯟꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯂꯥꯏ ꯈꯣꯏꯔꯝꯃꯨ ꯍꯥꯏꯕ ꯑꯗꯣ ꯀꯥꯎꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ, ꯈꯨꯔꯨꯝꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯏꯃꯥꯟꯅꯕꯗꯣ ꯈꯔ ꯊꯧꯁꯥꯗ꯭ꯔꯕ ꯖꯥꯠꯅꯤ꯫ ꯑꯩꯁꯨ ꯊꯕꯛ ꯃꯌꯥꯝ ꯑꯁꯤꯒ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯣ ꯀꯥꯎꯔꯨꯔꯦ꯫ ꯅꯨꯡꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯩꯈꯣꯏ 5 ꯀꯩꯊꯦꯜ ꯁꯪꯕ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯊꯣꯔꯛꯏ꯫ ꯀꯩꯊꯦꯜ ꯁꯪꯕ ꯍꯧꯔꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯥꯎꯕꯤꯗꯣ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯦ ꯃꯩꯇ꯭ꯔꯝꯗ꯫ ꯒꯥꯔꯤ ꯑꯗꯨ ꯂꯧꯕꯨꯛꯇ 3ꯂꯛ ꯑꯣꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯗꯤ ꯁꯤꯍꯧꯗ꯭ꯔꯤ, ꯈꯔ ꯃꯈꯩꯗꯤ ꯁꯣꯛꯏ ꯑꯁꯤ ꯍꯥꯏꯅ ꯄꯥꯎ ꯑꯃ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨꯗꯤ ꯂꯧꯈꯠꯄ ꯌꯥꯗ꯭ꯔꯤ, ꯃꯤꯗꯤ ꯁꯤꯍꯧꯗ꯭ꯔꯤ, ꯈꯔ ꯃꯈꯩꯗꯤ ꯁꯣꯛꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯂꯥꯛꯏ꯫ ꯑꯩ ꯄꯨꯡꯉꯛ ꯉꯛꯏ꯫ ꯅꯥꯎꯕꯤꯒꯤ ꯒꯥꯔꯤ ꯑꯗꯣ ꯑꯇꯣꯞꯄ ꯒꯥꯔꯤ ꯇ꯭ꯔꯦꯀꯔ ꯑꯃꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ꯫ ꯑꯩꯁꯨ ꯒꯥꯔꯤ ꯑꯗꯨ ꯎꯍꯧꯈꯤ꯫ ꯑꯉꯛꯄꯅꯤ, ꯒꯥꯔꯤ ꯑꯗꯣ ꯍꯦꯛ ꯎꯕꯗ ꯇꯣꯡꯂꯛꯄ ꯃꯤ ꯍꯤꯡꯍꯧꯏ ꯍꯥꯏꯕꯗꯣ ꯑꯩ ꯊꯥꯖꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯤ꯫ ꯅꯣꯡꯉꯥꯜꯂꯤ꯫ ꯅꯥꯎꯕꯤꯗꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯗꯨꯒ, ꯚꯥꯏ ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ, ꯚꯥꯏꯅ ꯍꯥꯏꯕꯗꯣ ꯏꯟꯖꯔꯝꯂꯕꯗꯤ, ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯂꯝꯃꯗꯤ ꯐꯒꯗꯕꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯀꯩꯝ ꯈꯜꯂꯨꯔꯅꯨꯗ ꯚꯥꯏ, ꯚꯥꯏ ꯅꯪ ꯍꯤꯡꯍꯧꯔꯤꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ, ꯅꯪꯒꯤ ꯆꯤꯡ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯩꯅ ꯃꯤꯠꯇ ꯎꯕ ꯑꯃꯗꯤ ꯑꯩꯅ ꯗꯣꯁꯥ ꯇꯥꯅꯤ ꯍꯥꯏꯕꯗꯣ, ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯆꯨꯝꯈꯤ꯫ ꯃꯃꯥꯡꯗꯁꯨ ꯃꯤꯁꯤ ꯃꯤꯅꯥ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯗꯣꯁꯥ ꯇꯥꯅꯤ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯇ꯭ꯔꯨ ꯁ꯭ꯇꯣꯔꯤ ꯂꯩꯕꯤꯔꯕꯁꯨ ꯑꯩꯈꯣꯏꯒꯤ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯕꯤꯔꯛꯎ꯫